English TV mi ing tabi bising nomai theng kunji suya tam okjari maraki pau miyam da pizeli numit mangani chupna chathagadaba right to information week lisingani kunmari ki thoram ngasi Department of Personnel and Training, Ministry of Personnel and Public Grievances and Pension, Government of India ki meeting makhada Manipur Information Commission na sinduna ni taipat chutekta leiba Director of Information and Public Relations DIPR ki auditorium hall da hotokre Tharamadu Manipur Pollution Control Board ki Chairperson Dr. Usham Deben, Manipur Information Commission ki State Chief Information Commissioner Koizam Radhasyam amadi Department asima ki hana ki Commissioner Thongnaujam Ibu Tangshitna Chief Guest President amadi Guest of Honor on Saru Yake Tharamadu Mailena Manipur Pollution Control Board ki Chairperson Dr. Usham Deben na Chief Guest ki Warol Piraduna Hai RTI asi India lengakna tungan ba information sing miyam da fanghanba pakhalakpa phaba khongthang amani RTI gi matingna aikhoina khangingba ipau amadi aron athop kya khangba ngami adubo Manipur dadi hariba RTI ek asi aikhoi masel lanai nuaina dabagi laman singnaba amadi masagi lanai senda lambi oina RTI thaba kaya yausilakpa si aphaba khudam nate masina aikho gi chawkhol khongthang gi lambida Kudongcha da bakaya thokali maramadna niyom chumna RTI sinaduna masina piriba kudongcha basingado lawminasi madunatana kanagumba miyoi amana karor khara sangba thabak amagi RTI tharba matung thabak suriba misak adusu karigumba khara asoiba tawkhibana RTI thariba miyoi amadi thabak suriba miyoi ani adu lona unaduna yasinaba ama purakiba kayasina RTI thabagi phangliba kudongcha ba adu sendalambi oina sijinnabra hainasu hangnakte matam thengda ga dabak oirgadi karam mongdo khoi negotiate tobu yagi hedna khoi khanna kanda dabak tu bangthok no bonagam leba hai a thabak suru mitu so khoi meti misani RTI thak tu isu meti misani adu khoi masem sum yeng jana kanda development di ke am thengda ga dageba adu thengda na ho na ba se akhoi masem ki cooperation akhoi masem understanding leina ba akhoi masem moral support tong na ba akhoi masem discipline ngang na satba ahal laman ba khang na satba gi mathuk tai hai bi na jinu se marabaduna asigi sumlaba ai tatuga ko RTI gi maram ya kana khamje busu Lai harau bada yumsarol haiba hiram da nomug eba khanane nabagi workshop ama ngasi Research Forum Manipur Reform amadi Manipur linga ki Department of Art and Culture kusam nana senduna JP Women College ta pangthokre workshop aduda Manipur University of Culture ki Vice Chancellor Professor PAODAM Gunindro Reform ki Founder President Dr. N. Bir Chandra amadi President Professor C.H. Ibohalna atu mitungnen sing oina saru yake lonena Mutwa Museum ki Director Mutwa Bahadur amadi Department of Umanglai Harauba MU Manipur University of Culture Guest Faculty Longjam Tomana Resource Person sing oina wangang ke Thormaduga mailena atu mitungnen oina saru yake ba Professor PAODAM Gunindro no phongdoki bada lai harauba haibase lamda masita yelhau ngaidagi tatna thanaba yadana layaklaba aikhoigi natbu masap takliba thorom amani lai harau bagi thorom kyada miyoiba semlakbadagi hauduna jago ichai culture semlakbana chingba kaya ama mayak seng yauri haibasi ngasi ki mirol khudingmak na khangba mathau tai amadi mahairosingi syllabus tasu hapna khanganaba hotnaba su changi hiramasi ki matangda tamliba mahairosingi khakta natana mahairoi khudingmak na khangnaba lairiki curriculum semliba singnasu masi kopna khanaduna hapnaba honaba tangai fade asiguma mayam masi mayak sengna khanglaba kanda maribak maramdam nungsibasu hengalakani lonena lai haraubada yumsarogi matangda khutna iseina jagoina adumak utna miyamda khangali haiba si miyamnasu mamutana yengduna lawsinba ngamnaba honagadabani hainasu mahangna makhatana phongdoki khajariba masi kenosidi yaw lai harausi yaw adigi akhina amuk idawgadabi hay matam sida la hawi sakle sat matam sida kenosidi sida ana mato ko hay khudam moina hayjabi wan ko dai masi lalasu mayam na ngapin aina keno to basi masda yaw kari yo Osi Mayana direction piba Manipur official film
Khomlang Laman Manipur University ngasi nungthil Manipur University Students Union na sinuna pangthokpa World Teachers Day ki tharong gamailin na utkre Khomlang Laman haiba Manipur feature film asi University ki oja sing research scholar sing amasung mahairoi singa puna yengminake film asi puna yengminna bagi maru yengminna bagi maru maramdi film asina miyamda piriba maribang nungsibagi wakalon aduni Manipur University BC Professor and Lokendra Singh University Asigi School of Agricultural Science ki din oiriba Professor GKN Chetri School of Social Science ki din Professor TS Purnima Devi na chingbana sarugya kiba thoromaduda Khomlang Laman gi Director OC Mera busu felicitate tawduna kai khumnaba utki nungsingba yabadi film asi MSFDS ki auditorium da numit humni chupna mai pang utkhaba film ni film asi utpagi thoramda director OC Mayana haikibada university ki akannaba thoramamada Manipuri film bo punna yengbiba haibati Manipuri film bo yokhat pibagi achauba khongthang amani university amagi ojasingna film asi bo yengbiba sina film asina miyamda pining liba paujel ado fangle haina khangjai film ama semgatba matamda awangba thaki mahai tampham sang oriba university ki oja singna so film yengadawri haina khallaga hena chekchina thabak tawningbagi inot ama pibiri haike wall expression gi ihan hanba oina putholiba film asigi producer nungthil chaibi chanalembini film asida maroi bisaktam langliba singdi Deni Ligmabam Amar Mayang Lambam Ratan Mukhai Idhau Oken Thodam Maya Sokduri Avenau Ithoi Oinam ni film asigi sisakpa singna SK Mangang amadi Lojin Kombini aduga nanaw sagomang na music director oraga Sandit XL gi editor amadi Naubi Kangla amasung Omes Kumar film asigi cinematographer oi ngasi ki thoram asita Romi Blletin direction piba aikogi yum haiba Manipur feature film asi chu utke Indian Army ki chief Upendra Dwivedi na Myanmar romdagi Manipur da changlakliba kuki khulai paiba singbo michamni makhogi leibakta lan tawbadagi changlapa micham ngaktani amadi kuki terrorist na drone dagi bom thada khiba leiti haina kuki singbo support tawduna maitei singbo namthana bahonariba mahaki wafam singa dugi mayokta lamsang esigi manung channa leiriba mayang langjing kaithial da ngarang numidang mayang langjing tamang amadi taningi Laikai Nipangi apunba maya pabi ima singna coordinating committee on Manipur integrity kokomi gi meeting makhada mayagi khongset ama chatkre mayagi khongset aduda sarya kibi khoirom sana tombina wafam kya phongdo khibaga loinena Indian Army ki chief Upendra Dwivedi gi warol yaningde India lengakna Manipur da yengliba meeting yaningde Manipur gi ngomkhai kai biyar haiba kholau kya su lauki Kokomi ki khongjang saugatuna Bisnupur akoiba punbelo balna women wing na senduna Bisnupur kathilda ngarang numidang mayagi wakal khongchat jatkre maya khongchat ado Bisnupur forest gate ta mayam pullaba matungda Bisnupur kathil fawba jatki amadi kholau kya su lauki maya khongchat aduda Bisnupur akoiba punbelo balgi president L Devjan secretary T Bikram bal women wing ki president Obina amadi atai thomi singchu sawyaki bal Women Wing gi Vice President N Bimolana Fungdokhibada ngasi fawbada khulnga liba isa singna kukida khut thaba leitri kuki narco terrorist na khut thalak pangaktani maramasina ngai hak ki wangang liba army chief na miyamda namthak tawbigano athuba matamda praja miyamda army chief na singdokadabni nadrabadi mairik pidagi maijawbi haurakani haiki leitaba kuki ga ai leiriba maitaiga अखोई सिंगाबजे पामदे मरम मदुना मदुगुम्बा थबक अदो मणिपुरदा अमु हन्ना तौबा यारोय हाइबजे बिशेमपुर प्रजा खुदिमा मणिपुरी मामा मयामना हाइदि अमुकसो हन्ना हाइजरी जेनरल आर्मी चीफ जेनरल दिवादी खुदकता मणिपुर प्रजा सिंगदा सेंतोकदबनी मदु सोइगरे लानगरे हाइबदो हाइब nganggadabani हाइबजे मणिपुरदा लैबा मामा मयामगी लेंग वासक Kokomi na lauthokibaga mailena Jiribam district tasu Kokomi Jiribam na senduna ngarang maya rally pangthokre maru oina India gi retired army chief amana haiki wafam adubo taninda wafamrupna miyam rally asi
पांथोकपनी हाइना कोकोमी जिरिबांगी को कन्वेनर सेंजम सैनिकना पाउमिसिंगदा फोंदोखी महाकना मखा तागना हाइखिबदा कुकी टेरोसिंगना ड्रोन सिजिनदुना बॉम्बिंग तौदुना मिचम हाटखिबा अमदी इंडिया लेंगकना मितै सिंगबो हाटना बहोनरपगी मायोक्ता मैरागी रैली असी पांथोकपनी रैली असी जिरिबांगी तोंगान तोंगान मफमसिंगदगी लाक्लगा जिरिबाम बाबूपरादा लेबा इराबोट कॉम्प्लेक्सता लोशिनकी खोंगचत असिदा इंडिया गवर्नमेंट की प्रॉक्सी वॉर यानिंगदे लॉन्ग लिव मणिपुर सेंट्रल फोर्स लोइना हनबिख्रो अखोगी लेबा अखोइना ngaकनी हाइबा खोलाव क्या लाउकी मरकी पाउ पिजब मता आसिदा लोसिनजरी मीटिंग ताबिरबसिंबु खुरुमजरी।